Tha asigi chaichat mangada Chingnaningai oiba mawongda Sizaguru mayum Bidyanandagi Khongman Zone 2 da leiba masagi mayumda Thauri yanduna leikhidraba mahaki loinabi Kanto Sabaldagi Langpoklakpam Ningol Romita Chehi Kuntra Mangage Misigi Matangda Jenims Hospital dagi Thadorakliba Postmortem ge report adu aranbani Amuk Nouna Postmortem Touduna Mishi Asigi Matangda Achumba Langla Langjil Puthokkadabani HAINA LEIKHIDRABI Asigi EMUNG MANUNG AMADI Asigi MAIKEI DAGI PHONGDORAKLI Wafam asing asi Press Club ta pangthokpa paumi singa unaba amada phongdokhibani LEIKHIDRABI gi imama ngapigani manamma langpoklakpam Jamuna hai mahaki LEIKHIDRABI manau nupigi postmortem nauna tawbiu ahanba postmortem aduda mahak masamak saruk yarui Machal nupigi khaurigi sarukta soklamki baga loinana koki sarukta karigumba arumba potsak amana thombagi mawongda skull kairamba nakongdagi e taramba amadi yadagi e tarakpa sing thengnakhi madupumba nathairaga pirakliba report asina sor honba ngamdabadagi mahak leikhidabani haiba ase aranba report ni haina phongdokhe Asibade thangtorpa matamda magi Manatondagi ije angakpa phangna taramne mayadagi ije angakpa phangna taramne adagi manakongdagi e chendhar emagi adagi sigi posigi aina khanjaiba wakhanda masi kokta sokpadagi soidana hoigani haibase aduga magi postmortem je haure doctor jingira hauraga maje makhorigi je hana leleba lenba matamsida magi makhorida yamna kitang deep oina dark laibase si lenba matamda magi seal je kitang sirameba aduga magi akoibada lairiba kainoma yamje amata siramdeba cheljinge aduga dark so amata lairamdeba akoibase hauri yanba haibasidi magi khori sida akoibasida dark laigadabneba dark se lairamdeba sima khataneba magi dark kitang deep oina lairamje adusu yam mathak chakhalaga aduga magi makok se hangtopa matamda magi skull scarf se lele angappa phangna ije tungaga lairameba magi sigi hospital jaga kuigi kaino jaga sida lukhangge saruk sida Mishi Asigi Matangda Semkiba Asigi Co-Convener Maibam Purnima Sina Hai LEIKHIDRABI Langpoklakpam Ningol Romitana Hundoklam Liba Macha Sing Adu Imung Manungi MAIKEI Dagi Otpi Naibiramgadra Haibagi Chingnaba Leire Imung Manungi MAIKEI Dagi Angang Ani Adu Laurage Hairubada Mapasu Yauna Punna Hatoppigadawribra Haiba Wahai Sifauba Sizinnarakpana LEIKHIDRABI Asigi Matangda Achumba Langla Langjil Puthokkadabani hotnabada manipur da leiriba Achumba bu pamba miyoi sing CSO singna angamba mateng pangbiyo haina appeal tawkhe Achumba tawbiriba isa sing amadi leiriba punamakna asigi Langla Langjil ase thidopiyu mahaki result report postmortem tawraba matungda numit humnida pige hairambaduna aikhoi yawraga tawraba matamdana numit Thama Changani, Natrana Tata Sangani, Haina Habirapa, Luna Ipuna, Piu Haidana Takshan Gomatamana, Mari Manganiga, Pira Akanda, Pira Ipuruna, Aranga Mong, the Pira Ipur set, Equates in the Yava, Sung of Zeroi, Mahase, Anagumba, Masmisalamana, Mahakomagan, Natraga Mahase, Mayam Sangana, Mamun, the Lemima Dax, the Dunatapadi, Mayam Sangara Mabu, Hatopani, Haibase, Jesina Tazabalai.